ꯃꯣꯠꯇꯗ ꯏꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯁꯨ ꯑꯩ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯛꯆꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯅꯍꯥꯟꯒꯩ ꯑꯩꯅ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯗꯩ ꯈꯤꯇꯪ ꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯔꯛꯀꯗꯣꯔꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯏꯔꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕ ꯑꯗꯩ ꯄꯨꯛꯅꯤꯡ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕꯁꯦ ꯀꯅꯥꯝ ꯉꯝꯅꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯅꯁꯨ ꯈꯟꯕꯤꯒꯅꯣ ꯑꯗꯣ ꯇꯁꯦꯡꯅ ꯑꯩꯁꯦ ꯂꯨꯍꯣꯡꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯥꯏꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯨꯍꯣꯡꯕ ꯑꯗꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯑꯗꯒꯤ ꯃꯩꯇꯩꯒꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯔꯦꯀꯣ ꯌꯥꯎꯔꯛꯇꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ 20 ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯁꯨꯖꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯎꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛꯁꯨ ꯊꯥꯒꯠꯆꯅꯤꯡꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯣꯏꯗ ꯂꯣꯏ ꯆꯤꯡꯁꯤꯜꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯍꯩꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯛꯅꯤꯡꯕꯁꯨ ꯑꯣꯏꯕ ꯑꯗꯒꯤ ꯍꯩꯕꯁꯨ ꯌꯥꯝ ꯍꯩꯕ ꯑꯗꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯅꯣꯛꯅꯤꯡꯕꯒꯨꯝꯕ ꯑꯗꯒꯤ खरा मतिक मतिक सुम लौथोꯛꯆꯔꯒने वीडियो मचा अमा सेमजरꯛꯄꯅꯦꯕꯀꯣ अदो मयाम सिगी वीडियो जे दुम पुला दुम जिमिनासे असुकी मतिक फजेको नु तौथोरइबा अखोगी स्टाइल जे असुकी मतिक फजगरे दगी असुम मंगोन द खोगी जिंग बसु पोए दगी नोक्सु नोकिंग बदो अदो ओएबको अदो नेक्स्ट वीडियो मचा मंगु खसरकेको पुंग थिनबनेबको अदो हजिकी मतमदा खोगी इसाना पामजनगबु थबक अमा तौगेना खल तारगदीको माइ अदुम पाए हबसे असिदा अदुम मयाम अदुम खंगबिरेको बिना पुंग थिनबा काइसे खोगी उबो मतमदा असुकी मतिकसु मोइनो होनजबा मयामदो उबो मतमदा असुकी मतिक नुंगाइबसु पोए दगी करी हाइदोनो फजबसु याम फजै अदो नेक्स्ट टाइम मयाम अमा मुगी मिनरसिको नुपीसिना माना सईब इसाई खुजसे असिसु याम फजबनेबा पोस्ट याम ताबने कोगी नोक्सु नोकनिंगी तसेना नोकनिंगबसु पोए दगी असुकी मतिकसु हाई दगी असुकी मतिकु थागासनिंगी कई हाइदोनो सि हारगा दम नेक्स्ट टाइम अमगी मिनाजिको मया सिगी वीडियोसिना खोगी इसाई सकमिनारिबा अनिसे अमसिना खोगी बिलाइना इसाई सकसराबा कांदेको अमसिना लोखुनिंग मंदना खोगी लोखुदोकिबनेबा लोखुगबसिना अमसिना खोगी कई हाइदोनो मागी खुयेंग दु याम निंग येंबा हाइतारेको अदो मयाम सु नोकनिंगद्रा हाइना
ꯅꯨꯄꯥꯒꯤ ꯑꯩꯈꯣꯏ ꯄꯨꯡ ꯆꯣꯂꯣꯝ ꯍꯥꯏꯕ ꯀꯔꯤ ꯑꯗꯨꯗꯨꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯅꯨꯄꯤꯁꯤꯅ ꯇꯧꯊꯣꯔꯛꯏꯕ ꯃꯥꯅ ꯇꯧꯊꯣꯔꯛꯏꯕ ꯃꯑꯣꯡꯁꯦ ꯀꯩ ꯍꯥꯏ ꯃꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯦꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯗꯥꯟꯁ ꯈꯨꯇꯧꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯦꯀꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯤ ꯁꯨꯝꯍꯠꯄ ꯉꯝꯒꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯖꯒꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯩ ꯑꯔꯩꯕ ꯄꯨꯊꯣꯛꯅꯔꯒ ꯑꯗꯨꯝ ꯍꯣꯠꯅꯖꯔꯤꯑꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩꯀꯣ ꯁꯤꯃꯁꯨ ꯃꯌꯥꯝ ꯂꯣꯏꯅ ꯍꯩꯀꯣ ꯍꯩꯇꯦ ꯍꯥꯏꯕꯗꯣ ꯌꯥꯎꯗꯦ ꯑꯗꯒꯤ ꯃꯤ ꯁꯨꯝꯍꯠꯄ ꯉꯝꯕꯒꯤ ꯒꯨꯜ ꯍꯥꯏꯕꯁꯦ ꯃꯣꯏꯗ ꯂꯣꯏꯅ ꯆꯦꯜꯂꯦ ꯑꯗꯣ ꯃꯥꯏꯁꯨ ꯄꯥꯛꯀꯅꯤꯅ ꯈꯜꯂꯦ ꯃꯇꯨꯡ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯃꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛꯇꯣ ꯃꯥꯏꯁꯨ ꯄꯥꯛꯀꯅꯤꯅ ꯈꯜꯂꯦꯕ ꯇꯁꯦꯡꯅ ꯐꯖꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯐꯖꯩ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯌꯥꯝ ꯐꯖꯔꯗꯤ ꯐꯖꯔꯦ ꯊꯤꯔꯗꯤ ꯊꯤꯔꯦ ꯄꯛꯑꯗꯤ ꯄꯛꯑꯦ ꯄꯛꯇꯗꯤ ꯄꯛꯇꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ